Hello ma'am, welcome back to Lerang's blog. Ngashidi ma'am da HR recipe ama purna blog macha ama lecture. Ma'am ngashidi aina yengandori ba cha gi recipe shigi mingna okhogi Morich Cha hana hai natraga na bullet cha hana hai ba. Morich Cha ri shina morok atekpashe akhoi Bengali higna Morich Cha na hai re. Yes ma'am, aina ngashi ma'am da yengandori sha morok atekpagi cha ni hai ba. Morok atekpagi cha shu quite possible yamna shu hauri. Adugadi ma'am akhodi morok atekpashe salad hapa natraga sum chaka chikna chaba natraga hinjang da hapa nena but ashina ahamba oine haba mayamna yengduri sha morok atekpagi cha she egi video she yengbai makhada mayamna shu yumda try tobi kyamna hawani morok atekpagi cha she. So ma'am, yengashi morok atekpagi cha she kamaina shemiana so egi video she last part na mita binarashi ahamba makta ma'am akhogi main ingredients she akhogi morok atekpani morok atekpashe chamthoga chopping board ta shumaina tawdana macha slice tawdana shemna thammani haba aina hajik leriba dukan shigi mingna dukandar shigi mingna modhu mama kauri mainly modhu kauri haba akhoi ma'am na dukandar famba puna mapum mama hana hai haba modhu mama she select division hobbygon chini haba aishu select ko badu da mama na shu yamna luna tawri aishu chatpa khudingi TSC da modhu mama de ta cha tha I haba yamna hawri makhal yamna cha yoli rong cha ne malta cha maltova cha hana ming ma'am faja ba ming le mathang da shu aina atopa cha hingi recipe shu ma'am da shoy da na share to jarake Ashumaita dana akhoi morok atekpa hingse shoina lore haba adugadi mayamna morok atekpagi cha shemgani haradi kap amagi tamaki morok atekpa ama natraga ani khak hapasina enough oi asidagi henna mayamna hapirunu haba yamna sharadana kona morok atekpagi cha she thakpa yaroi so second ingredient china chini ni haba mayamna chini angoba lawrashu yai natraga chini angangba lawrashu yai haba so chini angangba na oiragana khatang taste oina hauri jengudo mayam shumaina kapta ahamba makta chini angoba do chamoch ama hape adui makha da khoi morok atekpa hape chamoch ama adui makha da khoi black salt she hape half a teaspoon yamna hapunu haba black salt sina mayam taste beta maki hapani aduka khoi third and last ingredients asina mangeshina 1 tablespoon hapani adui makha da mayam ising asaba hejalle shishida kapta ising asaba she yamna lobinu adui makha da mayam aduga ne ising asaba da khoi gi chagi likar hapaga shodo onna thamba likar chagi mahido hape de fajana tawradana mix tawrani adugadi mayam ne ashigi cha she yamna hawbani ashishida 3 in 1 ne aba morok atekpana khara ashaba spicy flavor pi mangegi tamakina khoigi juicy khara flavor lai adugi makha da mayam cha gi likar hapaduda ne cha gi flavor lai aba so 3 in 1 ashigi cha gi recipe ashida mayam na shoidana try tobu aina recommend tobani haba mayam da yengodo mayam tea stall she shumaina shembani ahamba makta ising leire first row the snacks leire second tana khoi fruit sing leire de makha da kap tagi kari de yamna fajana to dana shajaina leire yengodo agi mayam cha lore machu she yamna fajabani haba akhoi gi mangi hapa de hapa da color she yamna fajana thokle egi mangda leiba view shina Raju Bhaskar jo hare shi sculpture she cha thak na mayam aishu lei pareng ama leire ashida TSC gi angang macha mayam she akhoi gi uttan dagi lei hing khullaga lei pareng le laga lupa tara tona yoli haba aishu lupa tara na lei pareng leire so mayam ai gi video ashido ina lo shallaga mayam na pamjabiradi comment please habira u bye bye